Hello, my YouTube family. Manipurihomemaker channel mayambu taramna ukjari. Mayam ngasidi U-Morok Achar amuk semjarage ko. Akhoi achar se ngasidi yamna top akhoi maitai sengba mahau leba U-Morok Achar oidoine. Akhoi achar pickle hairagadi maru maranga mayam ama hapjalaga semba akhoi mayangi type ta sembado adu natte ko. Aduki matik hawkhra chane ngasi ai U-Morok Achar se aduga akhoi chahi amarom adum thamba su yadoine yam koina. Adu je kamaina semge habadu yengminarasi ko. Do ai genu share viewers singna horen video se loi phawdang yengbiraga khitang video sina kanaba nungaiba phawbiraga di like share subscribe tawsan biramu ko sungsoi soidana. Adu U-Morok se kg makhai amane akhoi gi tangkhai pawa mu ki chang semgeba akhoi gi achar ani to. Adu U-Morok se yamna fresh oiba phange akhoi gi patli pala tawba kaiba tekpa kaimta yaude. Aduduna haipetang phatlauna samthoga akhoi gi chakphung gi phi sana che sida phatlauna taithokke ba horen phau ko kande yam thuna kangna ba adu taithok traso dum phau bu yai ko nungsa yamna saraga di da ai gi je khitang thuna tawba gi taithok ba gi wan adu tangkhai mu ki chang khai do e ya ni si tangkhai mu oire ko phajana su taitho e singam ta taidre tangkhai ma sina akhoi gi achar ma semna ba gi side ta thamgar tangkhai sima hanna soido ga phawdo khra si ko koige aidi morok se pai bada sagande adubu U-Morok ke ngasangang ba se am ki jaye adu nang glob chup chalaga sumaina soirage khairage ado sai se adu mapum moina se ma su yai ko adubu mapum ama cha ba se am yamalle adu na masung ni khangde tangkhai ni khangde adum apa ma size da adum sumaina adum choibiro ko mapum moina adum se ma su ya bane mamang da igi mapum se me ko adu su charake chahi ma phare mamang da igi semba pickle do ado sumaina akhoi ge tissue paper se thajan ki maru ga se ken gi dana ba makha ta ho dana ba ken chu kaya ken de khai ba kan da kitang khatani kelis do sumaina tangkhai adum khai do ge ado akhoi ge nungsa sa draga so oven le ga de oven da dum phawra su yai ko ngtang ma ge ising manin ge saruk to lokthok pu gi wane hayeng pum dana ba achar sembada aduga akhoi gi hujikani morok lo aga morok phawba matam chu oire ko aduduna dumaina morok phawba dumaina ngatang phawdok biba dum yare do tangkhai khaidoke khara lallanna khitang thuna kangna na ba duga nungsa da phawdo oi ke ko duga mathang ge achar do mung semna ba tawse do U-Morok se pura kangna phawga da na te ko magi khitang uchar ke horen magi chang do khitang ising gi saruk to lokthok pu gi wane duga tangkhai ma le hoba se si se makhok se loi loktho ase sigi ngari hapaga semga do ba char si khuaw ma do mayam so angtang try tawbiyo aduki matik haw bani ko haijana banate do makhok se loina thik to e do ngari se akhoi gi U-Morok mapum ma met pada ngari dum thai dana ko kayam thakani ha do adugi chang do U-Morok se ga dum pathok piraga dum hapiro ai di si ga yema laujare ko aduga chanam se khara chop taw thoke chanam ne adegi telau ne adegi U-Morok to ne loina chop taw thoke aduga chopper se laitraga so adum grinder ta khaira su yai ko aduga telau ga singa chanam adum hapning ba loi hapa yare ai ri sing haptre ko aduna adum chang ju khara yamna hauke khitang hauke loina isa gi apa ma da loina hapa yare do aduki matik ma hau lai chana akhoi na mapanda angang ching lai su tambagi kai gi pu ba natraga su ko yumda dum U-Morok se hongi ngai da sumaina semdo ga dum thamba yare aduga dum chak charam dai da chalona kitang lotho ga na akhoi ge maroi mapang dum hapchalaga dum yamna su thure ko akhoi ge morok metna bagi khotpagi matam du su mu kai thong ngai leitre ready da thamma ga di yam nungai chan du sumaina phajana loina chop tokho ge ko su U-Morok manam chidi laitre koi chopper sida ka takhai bagi manam chidi na tonga je loi ha ge tawjan do mayam chu khoi U-Morok hongi e kan da ko sumaina semma ga thambi o yam kan na bani khoi U-Morok yam tang ba matam chu dum leirai dana ko loire hujik chop tawba loina ready da laijare aduga ngari se ongtang cham thoke ko magi amot akai ka chlau thoke aduga khoi ge ngari ge makok se hapa pambitra ka su sumaina pat thada lo dum ya bane ngari se ongtang phatlona chamtho ga mahi se hidok khra ko adudi loina mak ready da leirabani na gas on tawraga khang thangal ase ko
ꯑꯗꯣ ꯉꯥꯔꯤ ꯈꯤꯇꯪ ꯅꯝꯕ ꯄꯥꯝꯕꯤꯔꯒꯗꯤ ꯉꯥꯔꯤ ꯈꯤꯇꯪ ꯌꯥꯝꯅ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ ꯑꯗꯨꯒ ꯊꯥꯎꯁꯦ ꯄꯋꯥ ꯑꯃꯅꯤꯀꯣ 250 ml ꯑꯗꯨꯅ ꯎ ꯃꯣꯔꯣꯛ ꯄꯋꯥ ꯑꯃꯗ ꯑꯗꯨꯝ 250 ml ꯁꯦ ꯆꯞ ꯆꯥꯔꯕꯅꯤ ꯈꯤꯇꯪꯕꯨ ꯋꯥꯠꯀꯗꯣꯏꯅꯦ ꯑꯗꯨꯗꯤ ꯊꯥꯎꯁꯦ ꯍꯦꯛ ꯃꯨꯜꯂꯛꯄꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯆꯣꯞ ꯇꯧꯔꯕ ꯆꯅꯝꯗꯣ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤꯗꯤ ꯇꯤꯜꯍꯧꯁꯨ ꯍꯥꯞꯆꯜꯂꯦꯀꯣ ꯑꯗꯨꯒ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯑꯣꯠꯈꯥꯏꯕꯤꯔꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯊꯥꯎꯗꯨꯗꯤ ꯊꯥꯎ ꯃꯨꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯥꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯃꯔꯣꯏ ꯍꯥꯞꯆꯜꯂꯛꯄꯩꯗꯨꯗ ꯒ꯭ꯌꯥꯁꯇꯣ ꯃꯦꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯌꯨꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯃꯔꯣꯏꯁꯤꯡꯗꯣ ꯐꯠꯂꯥꯎ ꯀꯥꯁꯜꯂꯛꯀꯅꯦꯕ ꯑꯗꯨ ꯎ ꯃꯣꯔꯣꯛ ꯆꯣꯞ ꯇꯧꯕꯗꯣ ꯑꯃꯨꯛ ꯍꯥꯞꯆꯜꯂꯁꯦ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃ ꯂꯩꯇ꯭ꯔꯦ ꯎ ꯃꯣꯔꯣꯛ ꯃꯅꯝꯁꯦ ꯈꯥꯕꯩꯗꯒ ꯄꯩ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯣꯠꯁꯟꯒꯦ ꯄꯥꯝꯃꯨꯏꯌꯦꯕ ꯑꯗꯣ ꯑꯃꯨꯛꯇꯪ ꯐꯖꯅ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯁꯤꯀꯣ ꯑꯗꯨꯒ ꯃꯣꯔꯣꯛꯁꯦ ꯍꯥꯞꯆꯟꯕ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯦ ꯂꯣꯏ ꯏꯪꯊꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯗꯨꯅ ꯒ꯭ꯌꯥꯁꯇꯣ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯊꯝꯃꯁꯦ ꯑꯗꯨꯒ ꯉꯥꯔꯤꯁꯤꯁꯨ ꯍꯥꯞꯆꯜꯂꯁꯦ ꯑꯗꯨ ꯌꯥꯔꯒꯗꯤ ꯉꯥꯔꯤꯁꯦ ꯈꯤꯇꯪ क्वालिटी ꯂꯩꯕ ꯈꯤꯇꯪ ꯐꯕ ꯃꯍꯥꯎ ꯂꯩꯕ ꯑꯣꯏꯅ ꯍꯥꯞꯄꯤꯌꯨꯀꯣ ꯑꯗꯨꯅ ꯌꯥꯝ ꯍꯦꯟꯕꯅꯤ ꯃꯍꯥꯎ ꯂꯩꯕ ꯑꯗꯨꯒ ꯔꯦꯗ ꯆꯤꯜꯂꯤ ꯄꯥꯎꯗꯔꯁꯦ ꯁ꯭ꯄꯨꯟ 4-5 ꯍꯥꯞꯄꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯆꯨꯁꯦ ꯁꯤꯁꯤꯅ ꯑꯣꯜꯍꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯃꯍꯥꯎꯁꯨ ꯌꯥꯝ ꯂꯩꯕꯅꯦ ꯔꯦꯗ ꯆꯤꯜꯂꯤ ꯄꯥꯎꯗꯔ ꯍꯥꯞꯄꯁꯦ ꯑꯗꯨꯒ ꯌꯥꯒꯗꯕ ꯅꯝꯒꯗꯕ ꯆꯥꯡꯗ ꯊꯨꯝꯁꯤꯁꯨ ꯍꯥꯞꯆꯜꯂꯁꯤꯀꯣ ꯑꯗꯨ ꯉꯁꯥꯏꯒꯤ ꯉꯥꯔꯤ ꯃꯄꯨꯝ ꯍꯥꯞꯈꯤꯕꯗꯣ ꯊꯥꯎꯒꯤ ꯑꯁꯥꯕꯁꯤꯗ ꯁꯠ ꯂꯥꯎꯅ ꯕꯔ ꯕꯔ ꯄꯠꯊꯔꯛꯄꯅꯦ ꯑꯗꯨꯝ ꯑꯗꯨ ꯉꯁꯥꯏꯒꯤ ꯇꯤꯜꯍꯧ ꯆꯅꯝꯗ ꯃꯣꯔꯣꯛꯇ ꯌꯥꯎꯕ ꯏꯁꯤꯡ ꯃꯅꯤꯟꯒꯤ ꯁꯔꯨꯛꯁꯤꯡꯗꯣ ꯂꯣꯏꯅ ꯀꯪꯗ꯭ꯔꯤꯕꯧ ꯉꯧꯕꯤꯗꯣꯏꯅꯤꯀꯣ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯆꯪꯕꯅꯦ ꯄꯨꯡꯈꯥꯏꯃꯨꯛ ꯍꯦꯟꯅ ꯉꯁꯥꯏꯒꯤ ꯊꯥꯎ ꯉꯥꯛꯇ ꯉꯥꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯏꯁꯤꯡꯒꯤ ꯁꯔꯨꯛꯀꯩꯗꯣ ꯂꯣꯏꯔꯒ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯖꯅ ꯃꯨꯜꯂꯦ ꯊꯥꯎ ꯉꯥꯛꯇ ꯉꯥꯏꯔꯦ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯒ꯭ꯌꯥꯁ ꯑꯣꯐ ꯇꯧꯔꯒ ꯊꯥꯡꯊꯔꯒ ꯏꯪꯍꯜꯂꯒ ꯊꯝꯃꯁꯦ ꯑꯗ ꯁꯤ ꯍꯦꯛ ꯊꯥꯡꯊꯕꯒ ꯐ꯭ꯔꯥꯏ ꯄꯦꯟ ꯑꯃꯨꯛ ꯊꯥꯡꯒꯠꯂꯁꯤꯀꯣ ꯊꯥꯎꯁꯦ ꯑꯆꯥꯊꯥꯎꯁꯦ ꯄꯋꯥ ꯑꯃ ꯂꯧꯖꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯩꯈꯨꯁꯦ ꯋꯥꯡꯅ ꯀꯥꯈꯠꯍꯟꯁꯦꯕ ꯑꯩꯈꯣꯏꯒꯤ ꯑꯆꯥꯊꯥꯎꯒꯤ ꯃꯤꯠ ꯀꯥꯕ ꯊꯧꯍꯤꯡ ꯅꯝꯕꯗꯣ ꯑꯗꯨꯒꯤꯗꯣ ꯂꯧꯊꯣꯛꯑꯒ ꯏꯪꯍꯜꯂꯒ ꯊꯝꯁꯦꯕ ꯑꯗꯣ ꯁꯤꯁꯦ ꯍꯣꯔꯦꯟ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯑꯆꯥꯔꯁꯤꯁꯨ ꯐꯖꯅ ꯏꯪꯉꯦꯀꯣ ꯊꯥꯎꯒꯁꯦ ꯃꯇꯥꯏꯗꯒ ꯂꯩꯔꯤꯁꯦ ꯑꯗꯣ ꯐꯖꯅ ꯏꯪꯍꯟꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯖꯥꯔꯗ ꯑꯣꯏꯅ ꯍꯟꯖꯟꯁꯦ ꯁꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯪꯒꯁ ꯍꯥꯏꯒꯠꯂꯛꯀꯅꯤꯀꯣ ꯃꯥꯒꯤ ꯏꯁꯤꯡ ꯃꯅꯤꯟꯒꯤ ꯁꯔꯨꯛꯇꯣ ꯑꯃꯨꯛ ꯌꯥꯎꯁꯟꯈ꯭ꯔꯒꯗꯤ ꯑꯗꯨꯅ ꯄꯨꯔꯥ ꯏꯪꯉꯕ ꯀꯥꯟꯗ ꯍꯥꯞꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯀꯟꯇꯦꯅꯔꯁꯤꯁꯨ ꯀꯣ ꯌꯥꯝ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦ ꯏꯁꯤꯡ ꯃꯅꯤꯟꯒꯤ ꯁꯔꯨꯛ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯕꯅꯦ ꯌꯥꯝ ꯐꯖꯅ ꯀꯪꯉꯕꯅꯤꯀꯣ ꯑꯗꯨꯅ ꯁꯤꯗ ꯑꯗꯨꯒ ꯀꯣꯠꯂꯤꯕ ꯁ꯭ꯄꯨꯟꯁꯤꯁꯨ ꯆꯣꯠꯄ ꯌꯥꯗꯦꯀꯣ ꯐꯖꯅ ꯀꯪꯅ ꯇꯩꯊꯣꯛꯄꯤꯔꯒ ꯀꯣꯠꯄꯤꯌꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄ ꯃꯇꯝꯗꯁꯨ ꯏꯁꯤꯡ ꯇꯩꯕ ꯁ꯭ꯄꯨꯟ ꯑꯃꯅ ꯀꯣꯠꯄ ꯌꯥꯗꯦꯀꯣ ꯌꯥꯝ ꯀꯪꯕ ꯐꯖꯅ ꯀꯪꯂꯕ ꯁ꯭ꯄꯨꯟ ꯑꯃꯅ ꯀꯣꯠꯄꯤꯌꯣꯕ ꯀꯣꯠꯄ ꯃꯇꯝꯗꯁꯨ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯣꯏꯅꯦ ꯑꯗꯣ ꯄꯤꯛ ꯊꯟꯅ ꯍꯟꯖꯜꯂꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯉꯥꯔꯤꯒ ꯎ ꯃꯣꯔꯣꯛꯀ ꯑꯆꯥꯔꯁꯦ ꯃꯄꯥꯟꯗꯁꯨ ꯄꯨꯈꯤꯗꯧꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯁꯤꯗ ꯊꯥꯎꯁꯦ ꯈꯤꯇꯪ ꯍꯩꯖꯤꯟꯒꯦ ꯉꯁꯥꯏꯒꯤ ꯊꯥꯎ ꯑꯩꯅ ꯁꯥꯍꯟꯈꯤꯕ ꯑꯌꯤꯡꯕꯗꯣ ꯉꯁꯥꯏꯒꯤ ꯊꯥꯎꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯁꯤꯗ ꯂꯩꯔꯒꯗꯤ ꯐꯪꯒꯁꯁꯦ ꯁꯨꯡꯍꯩ ꯍꯩꯒꯠꯂꯛꯑꯔꯣꯏꯀꯣ ꯑꯗꯨꯅ ꯊꯥꯎꯁꯤꯁꯨ ꯍꯩꯕ ꯃꯇꯝꯗ ꯄꯨꯔꯥ ꯑꯌꯤꯡꯕ ꯍꯩꯒꯗꯕꯅꯦ ꯂꯨꯝꯕꯨ ꯁꯥꯕ ꯐꯥꯎ ꯌꯥꯗꯦ ꯌꯥꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒꯦ ꯂꯣꯏꯅꯃꯛ ꯍꯥꯟꯖꯤꯜꯂꯒꯦꯀꯣ ꯃꯊꯪ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯃꯄꯥꯟꯗ ꯆꯠꯀꯗꯧꯕ ꯂꯩꯕ ꯑꯗꯨꯝ ꯃꯄꯥꯟꯗ ꯄꯨꯒꯗꯧꯕ ꯂꯩꯔꯒꯗꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯌꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯕꯅꯤ ꯀꯨꯏꯅꯁꯨ ꯊꯝꯕ ꯌꯥꯕꯅꯤꯀꯣ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯎ ꯃꯣꯔꯣꯛ ꯍꯣꯡꯉꯤꯉꯩꯗ ꯑꯗꯨꯝ ꯁꯦꯝꯗꯣꯛꯑꯒ ꯊꯝꯕ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯔꯝꯗꯥꯏꯗ ꯁꯠ ꯀꯣꯠꯂꯒ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯅꯤꯡꯕ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯄꯒꯅꯦ ꯎ ꯃꯣꯔꯣꯛ ꯃꯦꯠꯄꯒ ꯆꯞ ꯃꯥꯟꯅꯕꯅꯦꯕ ꯑꯗꯨꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯕꯅꯦ ꯃꯥꯒꯤ ꯃꯍꯥꯎꯁꯦ ꯑꯗꯣ ꯃꯌꯥꯝ ꯁꯦꯝꯃꯀꯥꯟꯗ ꯆꯥꯕꯤꯔꯀꯥꯟꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎꯀꯣ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯍꯟꯖꯟꯕ ꯍꯥꯎꯕꯅꯦ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯗꯣ ꯉꯁꯥꯏꯒꯤ ꯎ ꯃꯣꯔꯣꯛ ꯐꯧꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯀꯌꯥꯝ ꯀꯪꯉꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯃꯁꯥꯁꯦ ꯇꯥꯁꯟꯕ ꯈꯤꯇꯪ ꯀꯪꯂꯛꯄꯁꯦ ꯁꯤꯗ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯪꯒꯗꯕ ꯅꯠꯇꯦ ꯑꯗꯣ ꯀꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯈꯤꯇꯪꯁꯨ ꯉꯥꯏꯔꯦ ꯉꯁꯥꯏꯒꯤ ꯌꯥꯝꯈꯤꯕꯗꯣ ꯑꯗꯨꯅ ꯖꯥꯔꯁꯦ ꯐꯖꯅ ꯁꯦꯡꯗꯣꯛꯄ ꯆꯥꯝꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯑꯆꯥꯔ ꯁꯦꯝꯕꯗꯗꯤ ꯖꯥꯔꯁꯦ ꯃꯣꯏꯆꯔ ꯑꯣꯏꯕ ꯏꯁꯤꯡ ꯇꯩꯕ ꯈꯣꯠꯄ ꯑꯃꯐꯥꯎ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯐꯖꯅ ꯁꯦꯡꯗꯣꯛꯑꯕ ꯀꯪꯉꯕ ꯖꯥꯔꯁꯤꯗ ꯐꯖꯅ ꯂꯣꯏ ꯍꯥꯞꯆꯜꯂꯒꯦ ꯑꯗꯣ ꯎ ꯃꯣꯔꯣꯛ ꯁꯦꯝꯒꯗꯕ ꯑꯩꯈꯣꯏꯒꯤ ꯄꯤꯀꯜꯒꯤ ꯖꯥꯔꯁꯦ ꯀꯣꯝꯕ ꯆꯤꯟꯕ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦꯀꯣ ꯆꯤꯟꯒꯗꯕꯅꯤ ꯀꯣꯝꯒꯗꯕꯅꯤ ꯍꯥꯏꯕ ꯀꯩꯁꯨꯝ ꯂꯩꯇꯦ ꯑꯗꯣ ꯑꯩꯒꯤꯁꯤꯗꯤ ꯄꯋꯥ ꯑꯃꯁꯦ ꯆꯞ ꯆꯥꯔꯦ ꯐꯖꯅ ꯅꯝꯖꯟꯒꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯊꯥꯎꯗꯣ ꯄꯨꯏꯪ ꯏꯪꯉꯦꯀꯣ ꯁꯤꯒꯤ ꯊꯥꯎꯁꯦ ꯑꯃꯨꯛ ꯍꯩꯖꯤꯜꯂꯒꯦ ꯑꯩꯈꯣꯏꯒꯤ ꯃꯔꯦꯞ ꯊꯨꯝꯅ ꯐꯖꯅ ꯊꯥꯎꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯗꯣꯏꯅꯦꯕ ꯊꯥꯎꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯈꯩ ꯐꯪꯒꯁ ꯀꯩꯀꯥ ꯀꯩꯝꯇ ꯍꯥꯏꯒꯠꯂꯔꯣꯏ ꯄꯨꯝꯁꯨ ꯁꯨꯄꯨꯝ ꯄꯨꯝꯃꯔꯣꯏꯀꯣ
ꯑꯗꯨꯒ ꯁꯤ ꯑꯆꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕ ꯂꯣꯏꯔꯒ ꯅꯨꯡꯁꯥꯗ ꯐꯧꯕ ꯈꯣꯠꯄꯒꯤ ꯀꯩꯝꯇ ꯗꯔꯀꯥꯔ ꯂꯩꯇꯦꯀꯣ ꯑꯗꯨꯝ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔꯗ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯦ ꯏꯃꯨꯡꯗ ꯑꯗꯨꯝ ꯑꯗꯨꯒ ꯑꯗꯨꯝ ꯁꯦꯝꯕ ꯑꯗꯨꯝ ꯂꯣꯏꯕꯒ ꯑꯗꯨꯝ ꯆꯥꯕ ꯍꯧꯕꯁꯨ ꯌꯥꯔꯕꯅꯦ ꯑꯗꯨꯝ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤ ꯍꯥꯞꯄ ꯑꯆꯥꯔꯗꯨꯁꯨ ꯑꯗꯨꯝ ꯐ꯭ꯔꯤꯖꯗ ꯊꯝꯒꯦꯔꯥ ꯃꯄꯥꯟꯗ ꯊꯝꯒꯦꯔꯥ ꯀꯩꯁꯨꯝꯇ ꯀꯥꯏꯗ꯭ꯔꯦ ꯑꯗꯨꯁꯨ ꯑꯗꯨꯗꯤ ꯑꯆꯥꯔ ꯑꯅꯤꯃꯛ ꯁꯦꯝꯕ ꯂꯣꯏꯔꯦ ꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯌꯥꯔꯅꯤꯀꯣ ꯃꯊꯪ ꯆꯍꯤꯐꯥꯎ ꯑꯗꯨꯝ ꯆꯠꯂꯗꯕꯅꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯁꯦꯝꯈꯤꯕꯒꯤ ꯎ ꯃꯣꯔꯣꯛ ꯄꯤꯀꯜꯗꯨ ꯎꯠꯆꯔꯛꯀꯦꯀꯣ ꯁꯤꯁꯦ ꯁꯤꯗꯤ ꯃꯄꯨꯝ ꯃꯄꯨꯝ ꯁꯦꯝꯕꯅꯦꯕ ꯃꯃꯥꯡ ꯆꯍꯤꯗ ꯁꯦꯝꯕꯅꯦ ꯑꯩꯈꯣꯏꯒꯤ ꯎ ꯃꯣꯔꯣꯛ ꯌꯥꯝꯅ ꯍꯣꯡꯉꯤꯉꯩꯗꯨꯗ ꯄꯨꯂꯞ ꯂꯩꯍꯧꯔꯒ ꯈꯔ ꯁꯦꯝꯖꯤꯜꯂꯒ ꯊꯝꯍꯧꯕꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜ ꯀꯥꯕ ꯂꯩꯕ ꯐꯔꯛ ꯇꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯄꯅꯦ ꯑꯗꯨꯀꯥꯟꯗꯨꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯗꯤ ꯊꯥꯎ ꯑꯍꯤꯡꯕ ꯍꯩꯕꯅꯤꯅ ꯊꯥꯎꯍꯤꯡꯗꯣ ꯈꯤꯇꯪ ꯅꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯦꯝꯈꯤꯕ ꯊꯥꯎ ꯃꯨꯜꯍꯜꯂꯒ ꯁꯦꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨꯗ ꯍꯥꯞꯀꯦꯔꯥ ꯆꯤꯀꯟ ꯊꯣꯡꯕꯗ ꯍꯥꯞꯀꯦꯔꯥ ꯂꯣꯏꯅ ꯍꯥꯞꯄ ꯌꯥꯔꯅꯤ ꯃꯅꯝ ꯀꯩꯁꯨ ꯀꯩꯝꯇ ꯅꯝꯃꯔꯣꯏꯀꯣ ꯑꯗꯨꯅ ꯎ ꯃꯣꯔꯣꯛꯀꯤ ꯃꯅꯝꯗꯣ ꯐꯖꯅ ꯂꯩꯕꯅꯦꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯌꯔꯁꯤꯡꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯇꯧꯕꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ